Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Security Force na haukiba numinini asida khulai lalonba ama yauna tongan ba lalolup singi mioi tara fare Kuntranipan suba National Games da Manipur ngarang saragi takaman ama lupagi ama amasung senjengi takaman ahum pangki amasung Griha Mantraloy na hari English ngani kunmari da lupa koti lising kun mga henbagi drug pagat pangangkiba asi mamang sehiga yeng narubada sa da yangkay mga hengatle Security Force na Raja Sigi Sing amasung tampaki sing na ba mapam sing da thi humbagi thabak lepta na chatari Manipur Police ki serol manhai ngarang Imphal West Jilagi City Police Station gi manung chanba rup mahal teng mayadagi KCP apun bagi mioi ani phagat pangamki makoi rup mahal teng amadi masigi akoibida leiba dukan singdagi sel khaibada chena bani hari makoi dagi mobile handset ani chaka ani panba gari ama phagat le hari Haukiba Nomaijing Numita Churachampur Jilagi Churachampur Police Station Manung Chanba Konpuida Ti Humbagi Tabak Chatabada Mioi Ama Phagat Pangamki Mahak Kulai Putok Pusin Tawbada Chenaba Misak ni Hari Mangondagi Colt 7.65 mm auto pistol ama Countrymet 9 mm pistol ama Colt 7.65 mm gi magazine ani 9 mm pistol gi magazine ama 7.65 mm auto pistol gi kapa yariba nongmai maru taramatoi 9 mm pistol gi kapa yariba maru manga pistol holster ama saka ani panba gari ama phaгаtle Numit asimakta da Security Force na Tengnopol Jilagi Tengnopol Police Station gi manung chanba border pillar marfu mangadagi UNLF ke amasung pripaki haksin bemioi amamam phagat pangamki makoidagi Myanmar ge selsu phagat pangamle hari Numit asimakta da KCP taibangan bagi mioi manga amasung atopa mioi ama Tengnopol Jilagi El Minodagi phagat pangamki makoidagi 7.62 mm LMG rifle ama 7.62 mm SLR rifle ama 5.56 inches rifle ani 7.62 mm AK-47 rifle ama 7.62 LMG magazine mga 7.62 mm SLR gi magazine ani 5.56 inches LMG magazine mga 7.62 mm gi AK-47 magazine ani nongi maru chatruk nifu rom bulletproof jacket amadi atei polom kya phagat pangamki Maragasdan National Highway 2 amasung National Highway Kuntra Tareta akanba sexual thoranga loinana nomada tangai phadna changba polam sing Imphal omda pusilakre National Highway 2 da malpuba gari chama marfutra mapan amasung National Highway 37 da malpuba gari chani mapan pusilakhi hari Assam gi Jyoti Chitrabon Film Studio da pangthokpa ahanba Guwahati Asian Film Festival lisingani kunmanga da Hawam Paban Kumar na direction piba Josephson Joseph ki macha best film gi mana phanglakle February 3 gi mapan phawba pangthokhiba film festival asida India gi tongan ba mafam singdagi film maker sing amadi Sri Lanka dagi sangnaraba film maker kyasu saruk yakhi Uttarakhand chathariba Kuntranipan suba National Games da Manipur ngarang sanagi takaman ama lupagi ama amasung senjengi takaman ahum phangbangamki medal telida Manipur na sanagi takaman tarahumdoi lupagi tarahumdoi amasung senjengi taratare puna takaman kuntrahumdoi nipuhumdoi phangduna medal teligi nipan suba mafam de leiri Manipur ngarang fencing masanada sanagi takman ama amasung senjengi takaman amasu phangbangamki Naurem Minana nupigi individual foil competition da sanagi takaman ama amasung W Sonyana lupagi takaman phangbangamki Manipur ngarang nupagi mountain bike competition da lupagi takaman ama nupigi judogi kilogram yangkhain hui category da mataulebi chanuna mahaki lamba Madhya Pradesh ki Sandhya Tiwari amasung nupigi kilogram yangkhai tarik की कैटेगरी दा अनीता चनुना महाकी लंबा हिमाचल प्रदेश की रूपासीबु माइथीबा बिदुना सेंजेंगे ताकमान सिंह फंगबंगम खिबनी Hauzik Services Sports Control Board na sanagi niputaret lupagi tara nipan senjengi tara mapan yauna punna takaman mari pangduna ahanba Maharashtra na sanagi kuntraumdoi lupagi nipunipan senjengi nipunipan yauna punna takaman chama kumapan pangduna anisubada amasung Karnatak na sanagi kuntranitoi lupagi tara mga amasung senjengi tara mapan punna takaman humputaruk pangduna ahum suba mapam da leiri tabiriba pawasi Akasbani Imphal degini Griha Mantraloy na hari English singani kunmari da lupa koti lising kun mga henbagi drug phagat pangamki
Masi mamang sahidagi chada yangkai manga amasung lupa koti lising tarataruk henggatna phagat pangamle. Thaurang asi sarkar asina drug ki mayokta zero tolerance thoksil paikhalak padagini. Zero lamada mantraloin hai psychotropic substances oina siznaba synthetic drug kani amasung pharmaceutical drugs phagat pagi sangsu ka hena wangki. Zero dun hai ingkumja lising ani kulumdoida kani kilogram chani marpudrani thoi phagaki masi ing lising ani kunmari dadi kilogram lising ama chamri kuntaruk phagat pangamki. Hasis phagat pagi changna ing lising ani kulumdoida quintal kuntra mari oikiba adu ing lising ani kunmari da quintal humphuma thoi oibangamki. Pradhan Mantri Narendra Modi ki France amasung America ki khongsata ngarang Paris ta thungkre mapu France ki Armed Forces Mantri Sébastien Lecornu na taramna oki. Tungda France ki Rashtrapati Emmanuel Macron na AI mifamda saruk yagadaba singi chaklen amada Pradhan Mantri saruk yaki. Pradhan Mantri na America ki Uparashtrapati JD Vance kasu unaduna wari sanaki. Pradhan Mantri na AI Action Summit lisingani kunmanga da saruk yagani mifamasi Bharat na France ka punna sabhabati oiduna pangthokpani. Mifamasi ki maruiba pandamdi malem gi oina AI standard sengatpa amasung AI sakhonaba thabak thoram sing pangthoknabani. Pradhan Mantri na France ki Rashtrapati ga laibak ani gi oiba mari hena faganhanaba gi matangda wari sanagani unaba aduda luchingba anina laibak ani gi oiba maruiba yana warul kaya sahi taunaraba yai. Pradhan Mantri na ऐतिहासिक ओरबा शहर मार्सेल दा नौना हांगदोकदबा भारत की कॉन्सुलेट जनरल सु संगागनी. Unani Dega Mari Lenana, Rashtrapati Draupadi Murmu ngasi Nai Delhi da Numinini Satagadaba Antarjatigi Mifam Ama Hogdokani. Tauramadu Science and Technology Mantri Dr. Jitendra Singh Saruk Yagani. Sahi Kudingi February Tara Matoi Asi Unani De Haina Pangtoktuna Lakli. Sagnareba Unani gi physician amasung freedom fighter Hakim Azmal Khan gi mapok na mimpu Unani numit haina pangtoktuna lakli. Central Council for Research in Unani na Kendra gi Ayush Mantralu gi makada mipamasi shinbani. India Energy Week lisingani kunmanga ngasi Nai Delhi da hauragani. Nai Delhi da paumising da wangamada Kendra gi Petroleum amasung Natural Gas Mantri Hardip Singh Puri nahai Nai Delhi gi Dwarka da leiba Yashobhumi da numimani sathagadba thauram asi Pradhan Mantri Narendra Modi na virtual oina hogdokani. Ngasi phongba pausi singi maru pausi ngi dama hojik Khangembam James leire James. Thagachari Rajesh BJP ki Northeast in charge Summit Paterna MLA Singh closed door da unakre imung manungi oiba ishuni tonganba wafam amata leite haina Manipur News ta ahanba headlines tawduna fongli. Naharol gi thaudangda lakadoriba BJP na luchingba Manipur gi anauba lengakta NPP na sagotkani haina maroiba paw oina fongli. Nongthoma biren gi mahut kanana singani haina Imphal Press ta ahanba headline tawduna fongli. Huyen Lanpauda Manipur lenga ki hojik oiriba fivam si karino animated suspension gi saktam oigadra hangnarakle haina ahanba headline tawri. Sanga Express Manipur edition da President rule su pamde animated suspension su pamde Congress haina anchor kalam da fongli. Nupi artist singi art exhibition na ayeng basingi pukning sumat kre haiba paw ama sanaleba ki anchor kalam da fongli. Tamenglong da Nasa Mukt Varat Abhiyan Desingani Kunmari Kunmanga Haudokre Haiba Pau Ama Morning Bell gi anchor kalam da fongli. Sikkim da community trying to gi ST status fangnaba high level meeting pangthokre haina Sangai Express English edition da maruiba pau ina fongli. NEP mapung fana implement tawdabagi mayokta mahiroi singna khongjang changsin kre haina HL Express da maruiba pau ina fongli. Ukrul gi civil society organization singna makhoi gi dabi fangdabadagi Ukrul gi mini secretariat Solonsin kre haina The People's Chronicle da maruiba pau ina fongli. Manipur Mail da Manipur na National Games da medal ani amuk fangle haina headlines tawduna fongli. Senapati da fongba Hills Hornbill Express da Delhi da February 23 da pangthokadaba BJP gi high command mifam da Manipur gi anoba chief minister kanana oigani haina khanaba yai haina headlines tawduna fongli. Tamenglong Times da Congress na Manipur da president rule lakhaning da bagi wafam na maruiba paw oina fongli. Paw se asimakta da kuntrain toirak suba Rani Gandilu laikidabagi kumonga mari lainana pangthokpa nipan suba knockout football tournament Assam gi Kasar jila da hodokre haiduna fongli. Rajesh
Thagachari James aroibada maroiba pau security force na haukiba numinini asida kulai lalonba ama yauna tongan tongamba lalolupsingi mioi tara fare kuntrani pan suba National Games sa Manipur ngarang sanagi takaman ama lupagi ama amasung senjengi takaman ahum phangki amasung Griha Mantraloy na hari English ngani kun marida lupa koti lising kun mga henbagi drug phagat pangam kiba asi mamang sa higa yeng na rupita sa da yang kay mga hengatle Paulo Jare